Manipur macha ama yauna drug lalonba geng khutpu ama lupa crore taruklom gi drug ka konana Mizoram police na fare. Bharat ke yumlo nariba Myanmar dagi drug makhal makha kaya pusilaglaga Manipur yauna awangnong poki state singda yamna chauna drug karbar tawba geng khutpu ama Mizoram police ki kangbuna lupa crore taruklom gi drug ka konana fagat pangamle haide. Mizoram police dagi phangba pawa man hai drug ka konana fagalaba miyoi manga adu Manipur macha ama Myanmar macha ama Aizol macha humne Faraba singadu Aizol dagi truck driver Laren Fela chahi kuntraga manga apokpa Rongsu nunga Lansangkima chahi kuntraga mapan apokpa Lal Thalanga Lal Felpuya chahi kuntraga manga apokpa Farli ana Myanmar dagi Sanglian Thawan chahi kuntraga taruk apokpa Thanlian Siam amade Manipur gi Churachandpur district dagi Saliam Thawan chahi kuntraga taruk apokpa Thenlian Sim kaubi haide Drone helicopter Sijinnaduna popi Manghanba Houragani CM Chingi district hospital sing super specialist ki status ta pukhatuna ICU yauna operational ohenana bohonagani India today ki survey da Manipur na chahi ahum thangna na most improved small state tarakpada nungai ba phongdokpa ki thauram ngasi planning department na sinduna konung mamangda leiba city convention da pangthokre Chingi district hospital sing ase super specialist ki status ta pukhatlaga ICU yauna operational uhen bahay basi BJP lengak 2.0 gi ahanba priority ne loina na drone amadi helicopter Sijinnaduna popi Manghanba Houragani hai nasu Chief Minister N Biren na phongdokhe Manipur gi official sing cabinet minister sing MLA sing amadi praja sing gi bateng dage ngasi gi thagasi yobang ngambani hai na CMN Biren na khudingmak puthagat pa phongdokhe JNIMS ki attendant nipan sweeper nipan Lougadouri Jawaharlal Nehru Institute of Medical Sciences JNIMS ki oina daily wages basis ta attendant nipan sweeper nipan tha taru ki oina Louganai daily wages basis oina nongmada lupa 200 manga oigani last date na January 18 phawbo oigani akupa marol JNIMS ki official website jnims.nic.in dage khangba yagani haina JNIMS ki director Professor L Devena press ta thadorokpa cherola mana khangalakle Chahi kaya sothaduna laglaba education sector bu khudakta phagadana bohonaba araiba thabak natte Minister Basanta Kumar Chahi fadriba laingak asina education sector bu khudakta phagadana bohonaba araiba thabak natte khana nainabada lana uhana bohona biganu haina education minister TS Basanta Kumar na phongdokre wafam ase ngasi RIMS ki Jubilee Hall da pangthokiba panthung yaunaba pambai haina mingthonba class 10 amadi 12 ki mahiroi singi oiba Interaction program ama hugdokpagi thauramda Education Minister Basanta na wa ngangladuna phongdokhibane CRN Care wangkhaina sinduna pangthokpa thauram aduda CRN Care gi founder su oiriba RIMS ki Department of Psychiatry ki Professor Dr. RK Lenin RIMS ki Director L Ranjit amadi RIMS ki Department of Clinical Psychology gi Head of Department Dr. NJ Samita amade SAC gi Brand Ambassador Lukanan Khetri mayum susaruk yakhe Tongan ba mahi tampham sang kaya dagi lakpa mahiroi kaya na thauram aduda saruk yakhe thauram aduga mari lainana wa ngangladuna Dr. RK Lenin na haikibada mahiroi singi yamna maruoi ba tangkak ama oideba class 10 amadi 12 ki examination ase karamna thengnaga nei karamna honagani haibagi matangda ningthina khangana ba thauram asi pangthokpa nei masina mahiroi khunaida kanaba ama pina ba honavani haikhe chief guest oikiba education minister Basanta Kumar na haikibada NEP lakpaga loinana education da chauba hongba ma lakpa hore afaba education system ama lakna ba laingak asina akan ba thabak kaya paikhatle tha manga taruglom ta ngariba laingak asina chahi kaya sothaduna laklaba education sector asibu hekta semdok pai basi arai banatte oza watli haiba wafam lei oza launa ba thabak su kanna paikhatle adubu marak asida oza laubugi thabak ase depu haina case thajilakhe asigumba kaya lairingai asida khana nainaba matamda miyamda lana uhanbina ba hona bigano Department asina miyamgi yaifanaba thabak kaya paikhatli haibu wafam thamkhibaga loinana ngasi pangthokliba thauram asina mahiroi singda kanaba ama soidana piragani haikhe aroibada tabiriba pumnamakpu thagachare